Umang wamang sing bumau sagi pibam da hanjilakna bahona bada natural resource sing de lor bakana sing handanna bahona bamatong tari haina Chief Minister Okram Ibovin haikrai. Kurumjari ISTV News Bank tabi puno putaram noksubal na pau sanro pijari Umang wamang singbu mau sagi pibam da hanjilakna bahona bada natural resource sing de lor bakana sing handanna bahona bamatong tari haina Chief Minister Okram Ibovina Seol ama sukna satrakpa hombutre suba ban mahosab ki loisin ki thonda haikrai ngasi lamboi khona khongda leba trade cum permanent exhibition center da loisin ki thonda Chief Minister Okram Ibovi Deputy Chief Minister Gai Khangam Commerce and Industry Minister Govindas Konthozam Chief Secretary Onabagishore Additional Chief Secretary Sambu Principal Chief Conservator of Forest PN Prasan Moroba Musing on Sukaki Principal Chief Conservator of Forest National Pangtokiba Thormuda Forest and Environment ki mukok thomba official ki ana Sukaki Chief Minister Okram Ibovina haikibada mahusagi larembina mioiba jati de piruba kanaba sing darkar oiba khaktang sizinabana mahusagi oiba saktam da hanjin handuna hanagumna uwana mioiba de piruba kanaba sing adu tung koina phangba ngamgani haiki ngasigi thorungi saru amoina center sigi koibada u sar kya su thaki Forest Department gi matong ningthina toba staff sing da puning thawatuna mana matum sing piki Department asina puthokpa lighting ama release tawgi loinana mairui sing da u pambi sing yantoki Minister Govindas Konthozamna lamdamasida khusem gi oiba ising isa amadi ainga sagi khalkar libasi uwa thaduna awan boma porlasi haiki Deputy Chief Minister Gai Khangamna hana leijriba umang wamang sing yokatuna thamnanaba akoibida leiriba village sing da grant piduna uwa sing ngak senwi daita sinabana umang yokatpada saukhat pangamgani haiki ai survive tawnane damakta uwa yokat mathau tai habse khangbaga loina khangbada tokona tab inbiba akhang ai singa takpiri base akoina illaga aigi leiriba inkon manungda phawda aina angamba manungda ursu aigena khada ursu uwa pambi amani tharga yokhana pati aigi hingon asang aman lehin bakanda adu amamamamduna himne mamamduna madigi kanabado pirakpa kanda madu sanghanba kanda malemase yamna asang amana thallabadugumba malem oirkani Muslim sing senglaba kumai Idul Fitr ki thorom ngasi Prithvi mafum kya da pangthok nabugum Manipur su pangthokhi Muslim singi masjid singda angan bayuk tagi hauna laison tinsol lorena thorom si pangthokhi Baboparda leba masjid su Idul Fitr ki thorom pangthokhi masjid asigi maulubi emana thorom asigi nunggi oi bawafam sing phongdorokhe masigi aseng bo wahan thokti aikhoi punmak si unity oina amato oina hingminaba jati bijati khaidaba amasung aikhoi furup amadi kangrup naidana kangrup masel furup masel aikhoi amatani haibagi saktam madu Idul Fitr na ngasi chapchana tai aduna ngasi aikhoi amaga thabaka konsinnaba aduga khut painaraga salam taunaraga ngasi aikhoi amatani haibagi saktam madu utpa numini Idul Fitr asi aduna ngasi aikhoi alaiba yumyumda aikhoi gi thonglon badu chaminaba aikhoi jati bijati khaidaba ngasi de koi barton leite alak badugi aikhoi seba tauba numini aduga chamin thangminaba numini Idul Fitr gi numidasi adu Idul Fitr na lakpada ayang haijening badi aikhoi Manipur yamna ingna chikna pikna aikhoi gi state asida jati bijati khaidana aikhoi punmak amatani haibasi ai thamjaningi Idul Fitr ki thorom asi Manipur ki Muslim tabat tongan ba mafum sing tisu ngase uktagi hauna pangthoknakhe hoje pau gi markana tinba break patang minute Oza Pain Relief Ointment Khwang naba, kok sikpa, tang sikpa, khu naba ni singbada sinaba yarba, lipsam klubna puthok saba, Oza.
Constipate sizinabiyu. Constipate sizinabada manung sanba nungaitaba constipation problem kohan mangami. Itan tanba mangam sanaba singmusu kohan mangami. Nomada tumam daida lubu saba ising glass amada chamas ama natraga anida thadaraga sizinabiyu. Constipate. Taramna moksari oinam kendra makalamati dam kai belekte rajniti phung sabaloduna miamda dam kai re haiduna lana pau sandolu sing mathakta deformation amasung prevalence torgani haina oinam kendru gi MLA Dr. I Ibol bina pawming sing phungdokre ngasi ma ki babu parda leba quarter da pawming sing unabada mahana makatana haikibada oinam dagi susindro nongthombam kowa mioy amana khuman khong amadi khujai ro ki taina from the minor irrigation saba dam amo kai badagi lowpari sanirom ising thumjil le haina media da phongdu wafam du aran bani hauji sing saurba se mangturel haina khangnaba khonglam amagi longnam ba kai badagini minor irrigation na dam sabda yaning de haikibal leite IFCD ga tanarga sarabadi fagadabani haikibani haina phongloke dam sabasi turen manung da natana turen da natana dam sarab karam mafam da sagani dam sabata bani turen da mafam chaw mafam da dam sabata bani tawutabu MI na dam saba matam sai sida irrigation and flood control department ga tana birga coordination leraga wing wall na kayam sangna sagani dam gi floor na kayam sangna chakani ga haibasi tana birga lonam ban soktana ba dam sigi kana ba su phangna na ba turen da su soktana ba irrigation and flood control department da su kok siktana ba tana biu haibu ge ki wa tani aduga mafam sida aigi mingchat thina na ba rajniti gi ID macha oloroi do ba yerum konba gumbagi adumbagi rajniti ema hujiki hairiba piriba statement ji piriba susindro hairiba ngangche masida ina thamjaningi maramdi magi mathakta ina defamatory case taunanabagi ai chem sadana tayari de lei ILP gi bill assistant hanaba JCLPS Churasampur gi JSC amadi Manipur da leirba kanglu khudimaki lusing busing yauduna sarkar ga phaminaduna wa tanaba mathoktai tungi mirol gi damak bill ama handak phangwadurba assembly mifam da pass tahunaba khonaba sungani masida bharat sarkar na yafam to I haina nauria pakhang pa kendru gi MLA RK Anand haikre manamaka tana haikibida mioi kharna insindana satpa mathokta de India gi mafam kyadi gi laktuna Manipur da leijaba kare sukai de tawdabu ainamu gi makha da leigidabani singda leiba singna awaba tarba matamna tamgi mina mateng pangmatai tamda leba mi singna awaba tarba matamda singmi singna mateng panglaba matamda Manipur si santi leiba ngawgani haike ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯦꯛꯁꯟ ꯆꯪꯉꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯁ ꯇꯧꯔꯤꯕ ꯕꯤꯜꯁꯤ ꯌꯥꯝ ꯇꯔꯥꯏ ꯇꯧꯈꯤꯕ ꯑꯩꯈꯣꯏꯅ ꯍꯥꯎꯁꯅ ꯄꯥꯁ ꯇꯧꯈꯤꯕ ꯅꯠꯇꯦ ꯅꯨꯛ ꯑꯦꯟ ꯀꯣꯔꯅꯔ ꯂꯣꯏꯅ ꯗꯤꯇꯦꯜꯁꯦ ꯃꯥꯏꯅꯨꯇꯤꯁ ꯗꯤꯇꯦꯜ ꯇꯥꯟꯅꯈꯤꯕꯅꯤ ꯊꯣꯏꯗꯣꯛꯅ ꯕꯤꯜꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯊ꯭ꯔꯦꯠ ꯇꯧꯋꯦ ꯍꯥꯏꯕꯁꯤꯗꯤ ꯑꯥꯐꯇꯔ ꯊꯣꯠꯇ ꯍꯥꯏꯕ ꯇꯥꯏ ꯀꯅꯥꯒꯨꯝꯕꯅ ꯏꯟꯖꯟꯕꯁꯨ ꯌꯥꯎꯔꯦ ꯀꯅꯥꯒꯨꯝꯕꯅ ꯈꯪꯗꯕꯗꯒꯤ ꯕꯤꯜꯗꯨ ꯂꯥꯟꯅ ꯁꯨꯃꯥꯏꯅ ꯏꯟꯇꯔꯄ꯭ꯔꯦꯠ ꯇꯧꯅ ꯄꯪꯉꯥꯏ ꯍꯥꯏꯅꯈꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯗꯨꯝꯕ ꯑꯦꯄꯤꯁꯣꯠ ꯑꯃꯅꯦꯅ ꯂꯧꯏ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯗ ꯌꯥꯎꯔꯛꯄꯁꯦ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯇꯤꯟꯈꯤꯕꯁꯦ ꯑꯩꯈꯣꯏ ꯃꯤꯈꯥ ꯄꯣꯟꯅꯅꯕ ꯅꯠꯇꯦ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯂꯥꯛꯈꯤꯕꯁꯦ ꯑꯩꯈꯣꯏ ꯏꯀ꯭ꯋꯦꯜ ꯁ꯭ꯇꯦꯇꯁ ꯑꯃ ꯗꯦꯜꯂꯤꯗ ꯂꯩꯕ ꯃꯤꯅ UPꯗ ꯂꯩꯕ ꯃꯤ ꯑꯃ ꯕꯦꯡꯒꯣꯜ ꯂꯩꯕ ꯃꯤ ꯑꯥꯗ ꯃꯍꯥꯔꯥꯁꯇ꯭ꯔ ꯂꯩꯕ ꯃꯌꯥꯝꯁꯤꯡꯁꯤ ꯂꯩꯔꯤꯕ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯄꯥꯔꯠ ꯑꯃꯅꯦꯅ ꯑꯩꯈꯣꯏ ꯂꯧꯖꯕꯅꯦ ngasi Mekola Gulaf Higher Secondary School da Fundamental Rights under the Constitution of India haibathimda nomigoiba essay competition ama pangthokre Manipur State Legal Services Authority amadi All Manipur Government Lecturers Association sinduna category ahum thongna pangthokiba essay competitions aduda mairoi samasumna nipalna sarugaki program coordinator Jay Kumar Singana competition asigi matangda wafam kya thamki makoina wai singasi igadabani chhatra chamaga nipanna asumba competition asida saruk yari ana masumba tawasina angang singasida yamna kanaba koigi fundamental rights sing aju khangjaraga masai hakchu khangjaraga makagi tawgadawa thabak sing adu akoi rights sing adu tanbam thokani haibasi masi hajajai Moirang Turel Maril asi sengdoktabana handak sahi sigi manungda ahumlak hanna isaugi awaba mayoknariba sigi matangda ngasi Moirang Turel bal lekai mayai lekai Sribol lekai Moirang Singai lekai gi nupi singaiba mifam ama Moirang Turel ban lekai da leiba mandapta pangthokre nupi amana phongdorokibada lekai sing asi faun seleba Moirang Turel Maril asi tengthoktabana amadi Turel gi nak yata lam khopsin kibadagi pibam asi orakibane lam khopsin liba mafam sing takthoknaba order leiraba sunga si fawa thaba oina pangthoktre Turel asigi returning wall chanba horomlaga lepkhre mari leinama department na awab tarba miyamge thabak paikhatrabadi
कमिटी सेमदुना खोंजंग संगसलगनी फूड सिक्योरिटी एक्ट की मखादा ngasi phawwa kanaba phangdibasi karamba department na soibadagino egasi ki kanaba sing athu matamda phangandrabadi lakadruba mikhalda boycott torpa yai haike ising ichawda mayok nariba hen awaba phangiba khoina ngasi government na food security act ki damakta april da ki me phawa cheng yen tho ani haidana manipur gi ningthau oibi ba chief minister order thokibado kari ki damakta di ai gi moirang bisnpur district ki moirang area da di cheng do yohan birakti ba madui cheng do karawai da thebi kaino adoi taragadi akoi gi phangada ba hak sun mat ba ising manu thamba adoi di akoi praja se makoina tin kang khan taragadi akoi lakade ba general election da ngasi akoi gi mafam se lei ba member khuding mana akoi makata ba khongjang changchi ba loina na hai general election ba da akoi boycott taw ba gi phibam da akoi matau karamna bakery hangdokani amadi haksangda solidba polum sing matau karamna putokani habigi matangda nomigi oiba awareness program ama Manipur Press Club ta pangthokre Food Safety Department amadi apunba bakery association Manipurna pangthokiba awareness program aduda Food Safety Designated Officer Imphal West Saitazit amadi Imphal East ki Designated Officer TS Sunilna resource person oina wangangki Imphal amadi masigi koibada bakery toriba mioi kyana sarwa tum pangthokiba awareness program aduda Why Saitazitna Mong Maril Tadana Food Safety Guideline ki wang moda hangmo bakery sing Food Safety Department na thangjin ki thabak makata na satakigani Sana Kangol sing ngak na satlibra haibu yang sinu ki thabak hore niyam ki wang moda thabak torma sing ain goiba thabak sab sana lakot kani haiki License paidana kai gumba food establishment ama bakery oigera any chinja kamari lena ba karbar to basi yade masi section humphum do gi matungina maha koi gi tha taruk jel da leiba lupa lak manga phaw fine thien ba yai aduna masi mayam khangna praja singna su matam chukpada aibdi po lebi matam da license oba dukan sing degi lebiu aduga karbar tawriba mioi sing asina chinja ki karbar tawriba khudimangna sababu oigera yonbabu oigera sem sababu oigera store to bu oigera punamak sing ase koi food safety ki license lobiu maramdi akoina license lobu matam da conditions of the license karamaina chinja yongani karamaina sagani karamaina thamgani karamaina sem sagani punamak ase condition of license da loina yauri masi Siza Hospital and Research Institute na sinba thani suna chatharpa media fellowship ngasi loisin fre Siza Hospital gi auditorium da pangthopa loisin gi tormaduda DIPR gi director Megasandra Kongbam Siza Hospital managing director KS Palil amadi amju gi president W Samjaina maroiba mi singwena sarwaki media fellowship ta sarwaki ba pawmi sing da certificate khusinaki amju gi president Samjaina amju amadi DIPR ga khusamnaduna Ain goi bamaru ba kana basing yauna lam kharda interaction program pang tono ba honari haike pai ko lo no pai ko ra tin de ga me ham ba man ti da ai no ai na do sai to da ai Siza Hospital ki managing director KS Palina media na health sector bu hena mapung phana khangan nabagi pandam da media fellowship pang topani health tourism sakhana ba honagani haike DIPR ki director Megasandra Kongbam na pawgi lamda leiba singna matam matam gi oiba anoba waklok sing khangjin gadabani wahi amana warosin purakpa amade wathok welakpa yai ngasi samaj sida mob justice ki thodok tholiba sida pawmi singna nakalani da baf taminana bagi thodang lohaningi haike lai ni doctor ni je khawai yang ni pun je post amna ngamno mai ngamja ni karam hani ngi kan da to skoi bu Haurumbam Dhananjoy Elis Bomba Koba say Yankini Parum Surba Nambol Awang Laikai digi Muema Maki Maya the Leba Irong Tong digi Nambul Turenda Tasin Kibadigi Miamna Tibi Tabak Setakre Progressive United Youth Association Wanguna Sinduna Ngarang Wangu Sutek Laikai Community Holda Sada Hompugi Mataka Mark from Wangu area the Leba Bossem Kosamade CBS in a lower class 10 and 12 Mahiri sing that Manamatum Pibi Tormama Pangtokre Taramadu the Kumbi Kendri MLA S. Bira Wangugi Pradhan Naurem Sanatomba Kumbi Block Congress Committee President Sekor Yong Namukana Sarwaki MLA Bira na Haiki with that Lamdamasida Larik Lai Sugi Mangal Hena Pangmangam Labadi South Balum Nomas Void and Oibangangani Haiki. Every competition, I am saying, Yawa, Uncle Ladama said, what the part of Ladama, we never get a Maka, and I kind of one is there, if we quit in a Sweden market, Mongia,
गभर्नमेंट हाई स्कूल से हायर सेकेंडरी कोइनबो होनजरी थबा अमा तौबदा प्रजा सिंगा खुसम नबा मतम ओइरे लीडर मोइरगा तौनिंग तौबना अफब फल पुरप ngамloi haina MLA RK Anana ngasi Kwakaitel Konjeng Laikai Singphu Road amadi Mekola Taba lambi gi phibam yengsinbagi khongsata phangdokre Kendra sigi sema nangudaba lambi sing scheme kaya gi makhada project report saduna lambi phattaba sing semjinnanaba honaragani haike kitang phawali ana koi ji lambi da mathak si ising ji chumchem na mar mor ga gari heavy load mayam su satpani na koi na pami ba life span ha ga lambi gi life span se phangma ngamte ru masi leiti hai hai da na koi hunuk pa yade any available fund gi MLA fund gi obi any fund gi toraga sigi si satpe yana na ba minimum standard to hai ga madu kolas thadi bokdi maintain to dia da den satpan wai to khoto inconvenience mayam sing si koi seriously lojara masi thaba hobani All Tumutong Brahmapur Guru Ribam Laikai da Nauna Saba All Tumutong Apunba Mera Paibi ki Sanglama Dia School Ken Rugemele Isa na Sangakre Taramadu da Ward number 19 ki cooperator Yurembam Lokamani Amadi Mera Paibi ki President Aribam Medhasu Saraki MLA Sana Laikai Laikai da Mera Sang Saduna Mera Paibi Sing na Laikai Sing Adubu Apapa Maikai da Porak na Bakonariba Sida Miam Namating Pangbiba Sangi Haike मेरा संसार दा मतिंग पांगिदना इमाय बेन मे ngak tu pota pham joi jaba aduga karoi lekai da phattaba thodok thokna ba khona da angam mating pangnaraga imai ben singna thwa yauna thokpiraktana pe karoi lekai si afaba khunai afaba lekai ama ohna bo honna bada yam kanna thwa yaujari habisi masi yam nungai ba kenoni masi Umang wamang singbu mau sagi phibam da hanjilakna bahona bada natural resource sing di lawri bakana sing hantarna bahona ba mathau tari haina Chief Minister from Ibobina haikrai Oju phawbi oina dia estimate jo paw matang sri meng tabi punang pomukana krodare